mayambu taramna okjabaga loinana Panthoi Manang na ikoknona kurimjari. Ngasi sumahawsagum nungairaba Phunga Wari ama puduna lakjari. Wari asibu Thabirakpana Athouba Meetei. Mamangai ningthau palingai matamgi warini. Loitang kauba laibak amada mabuk mapaw yamna phaba luwang sana kauba amana ningthau palami. Adubu luwang sanado yam ahal oirami. Noong maningthau luwang sanagi konongda mantri manay sing amadi ningthau sagay sing kaki oiba mifam ama pangthoklami. Mifam aduda ningthau luwang sanana asumna hairami. Mantri Chaoba. Laibaki miyam singsu mifam asi yahonningi ni aidi. Aidi miyam se yamna nungsi. Aduga ngasi asi aidi nung laingoy na sagadaba thong asauba amagi urep uyungsu tamba chatningi. Aigi konungdagi hau tawdana. Ningthaugi macanipa yairembana. Panthau, urep uyung tambado ay chatlurage. Panthaudi konunggi sangaida adum pothabiyo. Yairemba, aidi madu yadabanine. Laibaki thabak thauram amata chatpasi thaba yadene. Aidi makoibu yamna nungshiko. Ningthaudo loksu kangku khuri. Yairemba, hidak to khara amuk to puthoro hayo. Yairemba do lanmi amada mangak nomi, lanmi amana ningthauge hidak purei. Nongthil popopni, ningthau luwang sanado, nung lengoy na chaw na sagadaba thongkhong amagi thabak supam manakta, fan amada family, mantri amadi manay masal mayam amasu family. Ningthau so, lokka na kana khuduna, thong asaw badugi urep uyung tambado yengli. Aduga ningthaudo thong sabado yenglamlaga. Dolai tara thainaba chalhangadabani thongse. Aduga pak chawraba turel asigi marilgi matai singse nung laingoina loina changadabani. Ising sokfam nga phapam ningthina thamgadabani. Yamna ningthina phajahangadabani turelse. Mantri amana iningthauge apamba khudingmak thabak suba singda yathang tawthajage. Lanmisa, thabak suba singse han amukta pothalo. Cha ising amukta bijo. Thabak subiriba isil inausa. Thabak suba nghaktang lepiraga cha ising sathokpinaba mathakta kakhatpiraklo. Thabak suba singdo hek kakhalakpaga somda ningthau luwang sanado wantharakpadagi mantri sing amadi lanmi singna ningthaudo ising thaduna laknaramle. Pungja kharagi matungni konungda ningthau sibagi paw yairembana tabado. Matam khara haukre ningthau khubamdo yairembana oirami. Aduba ningthau khubamdo yairembada pibada ningthaugi manawnipa amadi mantri kharadi khoidau thitna saurami. Yairenbabu yeknabagumna khalami. Laikidraba ningthau luwang sanagi manawnipa atonba tolentona ningthau khubam mi haurami. Tolendo magi laikidraba ningthau luwang sanagi nupi yairembagi mama aduga tolentongi namatayma. Adubo tolentona ima haina kauzaba mama mataymada ningthau khubamgi damakta wakat pahaurami. Tolentona mama lahaw sanada. Ima, ay khoigi konungsi miyam na panbra ne. Natraga mantri lanmi sing na panbra. Ibungo, miyam na kanba ningthau ni. Miyam na yabaduna laibak sige ningthau ay bahaybase. Laibak asida chahi sa kayagi haktaktagi chatnaduna laklabani. Masida ningthaugi sagayni haiduna miyamda maray tawruba yaroy. Kari, maana miyamgi kari thabak tawradana miyamna yaba mi oiriba. Hawzik turel mayayda sariba thongsisu ayna khul adugi miyamda ningthauda thong aman amdana sangani. Kariguma ningthau na yadrabadi nakhoi mayamna ningthau matik chadre haina kholaw labiyo hairamlibaduni. Nangdi karigi nayamba ningthau matik chadre hairamliba. Nangi tasawbo matik chadaba ningthawni khaliba nangi wakhando madudagi haurabani nangi puksel pikpa utpa. Ima, aina tawba thabak ngaktani tasawna mana lawriba singse. Aina si tawsina khudombi thillaga tasawna matong chabani ima. Nangdi aigi ima natro. Mayamba siradi manaw makha thahoriba manaw sing ningthau aifam thoktabra. Magi mahusilaga natro. Aina chenchongliba singdo. Ningthau ni hairaga dolai tongduna leiraga sira kanda macha nupada ningthau pikre
Imana na chanupado hayo. Ningthau khubamdo nakhura tonda sino. Natrabadi la lakani sagai mari tatkani hayo imana. Leihau du wangang de tuminale aduga tolen tonda pairapna sauning na yingli. Ipure ba laikidabagi awa may chaka loin he kawi he nangi sakri sidi. Aidi noy anise ngang na bo othok na wadari. Yairem bado konung da phamli bazala. Magi manakta amda chatluki. Leihau sanado yairem bagi manakta lai. Yairem basu mandri singa wari sari. Aigide ipaning thaugi watlamba thabak sing atenba matam sida mapung phana loisinba. Aina masi pambagi maramdi aigi ipa panthauna pamjana pangthoklamba thabak sing mapung phadana taibang pan thadokuna chatkre. Mana loisil haudaba thabak sing sima aina loisilaga makha taba kari karamba thabak tawba yabage habdo tanarasi. Mantri amana iningthau madudi araibani ibungo tolen tona senaragasu adum yani. Haujik ima lehau sanana pamribasi ibungo ningthauna yumpan basini. Somda mantri dugi wadu tabada tolentongi misang mantri amadi tingbi kakri. Tolentongi mantri du matomta. Ibungo tolenton da pause tamthoke adu khathanki. Iya amot agai thabak singde ibungo tolenton atum senaja sani kaina. Noi loina khanahangi khangni. Ningthau khubamga loina pungchai jahangi yengunoi. Mantri fattabado konungdagi tholakpaga mantri do lehauga mayok nari. Mantri do lehau da yenglaga. Ish ima maharani se amuk thingai na dawri. Phaklang na chappaga lot haukhige. Si isu yaroi ni ukhong sida mu chappaga lot pa yabri yenge. Si isu chandre ni yum thakta na paga leiba ngambri yenge. Leihau sanana konung manungda chatpagi khongup makhonna konung dupum ninnili. Mantri su chappaga loli. Mantri to ma do lot khabra. Nang na tolen tonda kari pau amuk tamdawriba. Yam thuna loli da ibonang. Mantri to maldo kachil amada khongup makhol se adum taraga leikreda. Ima maharani sibu koyung ungduna koilei leiraga chatlaga leiraba zala. Aina tamningiba pau siga. Oh, khongup makhol se konung manung lomda changkiba tai. Phare, aisu somda samaga chatlahoraki. Somda konung manungda lehau sanado machanipa yairenbaga unari. Nanga khangnazaba napi leirabadi aikhoi mangol kairagi bungo. Masak maming leifam lekaido mantri yaimada iraga taklam. Ima, khangnaba koidri matam khara loinakhi khali. Kayam kuirage ne nangna khangnariba nupiduba ha ibungo. Koilom lumaba matung amuk tinaraba matung nungsinaba tha afadri ma. Mabuk mapaw yamna phayima. Mamingna macha thoi kawi. Momonta noklaga leijabido. Aide magi masakto yamna nungsi. Ay maga luhongningi. Ma isay nongmay jagoi siyang pamji. Mama leheg sanado yairembagi maongduda noklaga yengli. Mantri amadi lanmi singsu ningthaugi maongduda nokningba na suloirami. Adagi makha kari apamba yauriba nangi macha thoida ha ibungo. Ima aidi mani bo hairabadi loina pami nungshiri. Mana sugatlaga hapti khanbado yam phaje. Aidi macha thoini yumda leiraba matung mana hakthi khanaba magi manakta moro akamba toina thani ma. Aina mabu hakthi toina khalani. Hakam sanbadi phajabra ibemado. Phajei ma yamna phajei. Macha thoina tumningbagi hakam chanbado yam phajei. Yam nungsi. Andana idi mani yumsida laklaba matung aina ma suktum tumhaloi. Hakam adum chalhalaga thamni ma. Khangde ma. Aigde mani bo hairadi loi phajei. Leihaudu mantri amadi lanmi singda nokningna yengli. Phare phare hakam do adum chalhansi. Adugane hakthi su khalalasi. Ado nangbo maga kayam kuina nungsinakige harino haibungo. Ima aide adum nungsinagi khali. Chak thongaso adum sangbini. Mana tumaso adum sangbini. Chatlaso lepaso adum sangbini. Mantri bizoina. Phare phare dudi.
Mabing mathado piro. Aikoy masakto haana mukta yengthoke. Mayam kari numita mau yengba sassige ha. Mayam do walaw na nui. Yairem basu wakal khangta hektai. Aduga mayam na nokli bado hek yausili. Somda mantri tomana tolenda kari kari wano pangtamda tamsili. Oh, mayam mamangda fazana yoli na ishe adudi mana. Atay mantri singde wahay amata haidabra. Mana igi maramda ngangbado. Kana amata karisu haidi. Ay kaktana ni ibungogi michang changlaga matik chaba pakum piramba. Ay di ibungogi chak chazabani do. Ay gi ima ipa nupi angang singi mabu ibungogi chak na thanjabani do. Angang gi lukhak chaba mantri singse. Mukta kihan khanghan ba ama mathau tari ni adude ha to mal. Horel noi taram. Mantri bijoy na lakadaba lambi do thatlo. Aduga bijoy do khara chai thang. Mantri bijoy de khut tharoi sibungo. Maadi aina tholakpado yenglaga lehobani. Aduga maadi amagi wasu ngangandaba hani. Hoi ni tato mal. Magumba amagisu wasu ngangandaba mida khut tharadi. Khara ngangba singdo ki roidro ha. Aduna mantri singdo ki hallo. Thar aina thokpa tawragi bungo. Adu aigi law sanga mama pini haibado. Mantri bijoy se phubo loiraga aigi na mapan biro ko ibungo. Law sangam da nate. Aina haiba nangna loina tawrabadi. Law pari nama pan gadoribani. Mantri tomal do harauna kukapi kap tana chonglaga chatkri. Tolen ton su matom ta phamhauri. Ning thau pan ba ikhoi gi wari dadi. Ning thau khubam munaba haibase matam sigi chatnabini. Aduga ning thau oiriba mi oidu hatba. Masi su laibak khuding magda tawnariba ngaktani. Manaba thabakti manaba matau tamba tabani. Hauzik ning thau yairemba hatnabagi lalong ama yatpa tabani. Tolen ton do makhutta yenglaga. Aigi khusinaga hatpa yabak oiramlaba. Thang sina jabat yalaga hatkadabani nang. Nong maninigi matongni Mantri bijoy do konungdagi mayum da halakpagi lambida Mantri tomalgi miyoy khunek manga tara bijoy bu ngairaga leirami. Mantri gi miyoy khunek singdo pangsing singba miyoy amatta yawramde. Uro kauba nupa amana bijoy laktringaida swai anakpada leiba imung kharada changlaga chak charusro itawainu. Chak chadoi sharu pot oina huralubana phatro ha. Nganu kauba amana aidi chak yam lamida. Aidi chak lamadi hekta kire aduna chak oina charsi. Pot oina huralusi tawsa chak chardi tumning lakani. Kaiguma ngasi aikoi ahumna bijoy phuba ngamdradi aikhoina taw phattaba thabak sing ningthauda loina takthokani haibani ko. Aduna bijoy oina ngaibna fani. Urokna noi wari do to taningdre. Ada mi lakpa male. Ai saido lamo. Itaw nang hekta phujin baga dudi tawrisi ko. Aidi mi phubase yam kirabani. Ngahan so seran turan phurudana. Mana phangbagi mahutta mi do aina oina layeng. Aduna mantri bijoyra natabra haibado yam kopna munna yengba mathau tai ko ichil inausa. Kana no ada chong phandana leplibasina. Ani amadi khudom biga thilaktana tawrini. Lambi thatpa huran basing soidan oigani masi. Haibu Lanmi khara kaurushira tak takai thinde khannaba. Dab khara hana amukta tawraga kihan khige. Thang tengi sari chara khara tokshinge. Bijoy do haiba haitaba lambi mayai do da phanpha pangsong da chongli. Hey hush iya hey I hush. Som da wainu da bijoy da yengaga. As khal se su khara tawre ngaside. Magi se paw khara phangba malise. Mantri tomal naga amuk haidokhraba jala. Ma sumana ani lawnaba hotnabada aikhoi se chei sabagi maong lakadori. Mantri bijoy so sarit chara haibada mapa leite hainaribani. Isil inauksa. Moi ani di leiramdrena. Cheng khra malin he. Noi ani khangni ina. Ado ai su sel hobana pharani sidi. Loi cheng khra malin. Iya Mantri bijoy engwandabu kihanbaga saradana. Hayeng di ining tawda wakatke. Huran basing warakpa yabagi yathang taw thabiu haike.
Nongma yairembado magi nungsinajabbi nupi Machathoiga unanabagidamakta masamada semlaga mapi loisili. Ningthau yairembabu ngaksinba manai amana yairembagi manakta lepaga. Iningthau, aikhoi mi kya chatoino? Noidi lakanuda, itomta chatke. Iningthau khak chathanbadi imana aikhoi da sauni iningthau. Saurida, nupi unaba chatbabu lanmi puye bro ha. Iningthau, aikhoi na tabada moi lekaido mi phataba yam lei haigum tai. Huranba mi phuraga akal aring singba mi. Adaidi atai haidi kaino lanmi. Fattaba mi masing yamandana kaure iningthau. Aina kanada kari laludana moina kari tawrakadoiba ingonda. Mi lak leiba leibakni. Fattaba kharasu yawba tabani. Ado fare, tawningasu tawjaraklasano. Hek mayokna biraga loridana ha. Lanmido yairembada yenglaga. Wangang sangang mong hazadabagi wani. Parakti yam taba iningthau ibongoni. Yairembado laikai amada mana yamna ngawjabi Machathoidu unaba lakli. Machathoigi khunda. Yairembado yamna chamna khongna lai aduga mana nupi unaba lakpado matomtani. Yairembado chatlambadagi khanglep amuk lepaga. Mi phattabade phajana leibani moi lekaido. Ma khaktani afaba misi. Moi mamaga mapagaso adum fabani. Aina piklingai moi lekaida sagol tonga itomta koiba changubada moi lekaigi afau sabasingna aigi sagol makong thudekpibado aigi laibak yamna fabani. Aduga Machathoina aigi sagol makong sambibado. Aduga amu aigi sagol makongdo mana hena soinai hanbado. Sagol makongdo yaramadi aikhoi ani khangnarasu nakna loinabadi phanglamloi. Aina moida sagoldo dum thamaga layeng hanbado. Yairembado lambida matomta lepaga wari saringai. Yairembabu masak khangba matai mana hal anina labuktagi. Masibu yairemba natrani mama. Manine yairembani ne. Madi matau karamna. Ihe yairemba sidi laibak sigi ningthau oirabani ne ko. Hey, madi matomta mafam sida kamaina. Laikai khungi mi phatek khangdaba jatlane ining thausiba. Manai masel su yaudi, khulai su yaudi, karimata yaudi. Nong siso amu mangsin khiba asida ningthausi masagi mami phawba yawrak train he mama. Mapa, ningthau ibungo sidi aikhoi ibemaga kauna ngangnabagumsu hek tawbani. Piklingai matamda aikhoi gida sagol makhong semkhibani. Ai wakhal ama khalhalebu masidi. Ningthau nahase ibema unaba lakpa soidana oigani. Ai su khangini mama. Mana matomta la ishi nupi unaraga hengo hengagi wari shabadabu mi mayam ama puraga lakadrani mama. Ado nangna aikoi balakpadi nangi naha akanba mayam ama purakpadai ni mapa. Hey, adudi ai shonbagini ne. Aduga isu ina khunba senjau paiba mi sharibani. Mantrigi macha masu saribani. Nang aina khadrak tawraga koikribani. Manjari do magi nupa tolongmuda paina yengaga. Nang asidi nangaksamduda thangona lelani se. Nangaksamgi khori utongdo ina piri kapni he. Hey, nangi kihan khangan biwado aina kidong te mama. Shia. Mi poloibada mi jariba ibu kihan biga tawradana. Yare. Nupi koiba lakpada mi nekpa nangna mi chai kaina. Lauridagi sajikto thuna phalo. Somda yairembaso Machathoigi lekai yoksilakpaga pukri mapal amada phamaga. Matamgi chatnabi kaise ngakro. Pukri mapal da phamlaga nupi ngairaba. Nupaduna nupido nungsibada loirabani. Aduga nupiduna sanabul ama pairaga ising sopa saraga tholaklaga nupaduga unaraba. Nupiduna so nupado nungsibana loirabani. Nokningdra chatnabi kaise. Ai amukta noke ko de. Yairembagi tungdagi nupi amana. Iningthau. Yairembado satlauno leithoklaga. Kanano iningthau kadi. Iningthau. Lairabi nasanang leisabini. Machathoi nangoire. Ado ningthau kaurakano. Ai ningthau oina lakpa nate. Pakhang amoina lakpani. Icham chamna mahausagum loinasi.
Maza thoido mapuni nungsina yairembada ikai hangoina yenglaga tumina masi lengdana lepli. Macha inakta famulao ningthaugi luhup upanumitagi tumba phauba ningthina phangkhidre. Ado aina nangbu kawba thausadabadi nati. Haujikti aikhoi khuratonda loin amuk sinakhrani ai khara komani. Iningthau haujikti adomna ningthau oirabanina aisu iningthaubu ikai hangoiba kauna ngangnaba koirakle. Iningthauga aiga thakse yamna khetnarakle. Aidi iningthauga yengnabada yamna lairabini. Mazathoi adudi aisu nanga thak mananaba ningthau aibase tu asira. Maramdi nangna aigi wakal thadokhidabu male. Adu aidi ningthau khubamdagi nangna hena maru oi. Iningthauna ai nuksibadi aigi labak yamna phabani. Ado iningthauga aiga changdamnabada aidi leikhomni aduga iningthauna sanani. Hoi Mazathoi nangi wakalondo lairbi amana kanfam thokpani. Nangi wakalondo so haujikan yam chatnariba maongni. Aina ningthau oiba aduga nangna lairbi oiba mina tabada yamna nungsigadaba warini. Aduna yamna nungsiba atopa ningthausingna hena kalakpa matau tamjana fam oinanaba ibani lohong tholasi. Ai noida ahal tharaklagi dong dong tawtholasi. Langdren pena murakta aikhoini chinglemna jalasi. Makal kiyagi leirang mathakta nelaga jalasi. Ikai iningthau mi tani haiba. Matam khara isabi isana oina laimina khisi. Imaga baziga so san yuklaga imung puri. Kayam kuina laisa pakang oikhisi hairibano neibema. Imaga baziga wari sakhisi iningthau. Aduga ina paw adum haizaraklagi. Ado iningthau kaidore amuk namaido luktharabadi. Iningthau aigidi iyum ikai phibam yamna soi. Ningkhaiba phaklang marakta iningthauna karamna phiba oina kokta koget hanglaga aibu karamna lawba lakadoino. Smai tawrse adudi aigi konungda hongose. Aduna isam samlanibo sathok sasen matam mangdanaba. Somda Mazathoigi mama Manjuriga tolumugado sajik khara khara kokthong naraga mayumda hathu hathu kari. Hai mama khara thunu chasi laungne laigai phate phuna jena thokpa ye. Mapa tapna chalu nasa napi koiba laido ningthau ko. Tumi leyu mama ningthau mawaro bu laigai nate. Ibani gi luhongba namita luwang tona ningthau oi kan. Ningthau na ibani gi luhongba lakpada khul laigai gi phattaba miyoi singna ningthau da nungna chaina kanba thabada ningthau luwang tona makhut hanba ngamkhidaba aikhoi gi laigai ni kawrba nang ha. Is ningthau phabagi makhut handabani ko madudi mapa. Lalmi singna ten satlaga mi phata sing tena loina kap ke tawbada ningthau na thingkhibani. Kana kana no ada chaitup utup pairaga aikhoi tamna la isina. Kana amu thira ijano ningthau jangkhibado thiba la ijalo. Mama nangbo ngasai aingonda khanau kakni haiba thangondo mangda phan phanara lakliba singsida thawgal amukta pangthu udana. Mapa ai changing amukta tawge ngamjaragadi khanau utung singase sret sret amukta lienge. Naha singdo hal ani ge manakta changli. Monja go ba sathi ba manba nupa amana. He halani handaki apikpa ningthau do somda nupi koiba lakhiba ubra. Ningthau apikpa haibadi kanano ibungo. Nangna ningthau apikpa hairisi khungi khulakpa oigadoira ha ibungo. Ai wakal ta khidada hal nangso. Ningthau apikpa haidi anauba ningthau do haiwani. Kariya ningthau yaremba bu ningthau apikpa ni haiba. Nangumba ani muk wangba ningthau na hadubu apikpa ningthau kai. Ibo nang nangakto thangol sina soyura ha. Ngoibung kauba nupa amana ngai ko hanubi aikhoi di mi hangbani thangolena se habenati ningthau yairem badu laikai romdadi changlamnina ha natro tada nipa se mayam sigi lusingba bu marine magi khonjel wanga onthokna lemkhrebo ibunga nangbu noi mayam gi lucingbra ha
Monzau du mogi kangpu du da haipet yeng laga. Sakna oi ni dada. Khonjel na su amuk oiram gani. Lusing ba man ba sakta chen tawrini. Lusing ba su oirak pa yari. Khoidam na. Dada. Mana mayay da lepagi. Ekhoy mayam gi lusing ba man ba oiram ni. Kadai. Isil inausa. Noi khaji khaji inthok no. Ay mayay da amuk da lepki. Kori noi da. Ngasay makhay na kiye na mayay da lot laga. Haujik na. Sakki makha su pon bani lusing ba hai basi. Lay bagi lay ba maning da dum layo. Ay ga wari dum sagi. Khoidam na monzau gi lukham da ki na job lang na thenjilai. Monzau du uppaga tai. Moi ani do popa thinda ri. Moi ani do mamai do khut na ngak na ri. Atopa lakmina ba sing da so moi ani da tangak yeng laga leiri. Som da tolumu na manjuri da. Manjuri nang bu phuna ba si yeng ba nungai bra ne. Mit yam na nai yam da yong na ba sa sinu pa. Phuna ba da ne sigi sijara sa no moi loina. Ahal ani do mayum da lakle moi ani su phajana phuna hauri. Ningthau yairem baga masa thoi ga do hantak marakti khara toina unare. Maramdi ningthau yairem bana masa thoi bu nungsi man bagi mangon dagi lap khidana bagi. Ayuk amani Tolento na mantri ani ahunga lami khara cha kauri. Tolento na moi mayam singda thabak pangthok liba makai insang de dum haurani ko izil inausa. Tomba nang dining thau na chak phauba bizadraba maline. Na mai na mitu pung pok kope ne. Kayam na buko pagine tada. Adudi khara amuk tano hen biyu dana. Noini ngadi chak chaning hanba ama mathau tadro. Ado chak chaning ba hai basidi chen chong ba kanwa mi na khara chaning ba hen bani. Aduna khara chen chong ba mathau tarakani. Ngasi ni humni sida ningthau gi luhong ba thoram pangthok laba yai. Luhong ba numita ningthau se hatok pangam na ba. Laibak tang khai ama Noigi makada lehen gani. Mati tamana. Ning thau hat bangam hodrabadi pharak ta du ni koi bungo. Haidi pharak yamna ta ba ning thau na hani ai rembato. Aduna mafam ma khangna lan sukna si hekta law thoksi. Ai khoi gi so lan mi wa lo ki shu. Ai su lum phudi pamte. Ni pa thokna thengai na badu ni pamishi. Ai na haide sei dada. Atai isil inausa. Lan ngambadu ning thau ai ba. Masini aina haidu shi. Sidi maso yarak pa yaina. Nupa tholakani na maso. Madri ton jauna. Inaw ibungo. Laibak sinba thungna sagol pauzal hekta chathokla siro. Maram di inaw ibungo gi su konung sida ningthau ai ba yabagi maram chauna le. Mayamba siradi. Manaw nupa na ningthau opham thokdro. Inaw ibungo na ningthau ai ba potha jarage hairaba matamduda. Yairemba da kuthang taw sodum mayai. Chahi kunda sungai bani yaring bato. Adu ga ibungo Tolento na chahi yangkai. Adu sulaiba ki thogai. Pumna mag ibungo na loina puri bani. Purakli bani. Tolento mantri tonjau gi higai waduna maidagi hebuga chap manakri. Somda se yaremba ga masa thoiga dalu hongkri. Nogma yaremba gi mama le hausanaga mantri bijoy ga family. Ibema pause lebak sara salakadori. Mina sutabada yamna phajudaba oire. Ningthau khuba munaba kaisidi aikhoi gi idau haktak tagi amukta su tawrakri leiba ki chatnabida amukta thokhitriba ikai ba yaba thodok oigadoini lehau sanana ta dadi ningthau sagai gi I gumbani tolene so aingonda sauningba mayam ama leibani adubu aidi tolen bu ichagumna khalita da moi animak chapmane aigi mita dada aidi Misi mina yaurakadaba oiradi. Ningthau khubam se Tolento da pithokrasida. Ai dilan se pam de kotada. Ai manjri singa wari amukta sake. Tada ibungo yauraga sabiyo. Masa phingbani. Yairemba do mina laksaba yadabani tada. Pau se man hala tardi. Matondo soidana hatke habatari. Konung sida aina pamdaba thaudo amata thokhanbi kanu tada. Ibema lani mayam sidoi mahut ibungo da tolerancy hato han krasiro dada madu yaroini tolenso aigi isani ni aduga masanu pana maton karigi hatino hanglaklabadi aikhoi di kari khumgani ningthau khuba munge tawbagi ni khumdawribra
Fagi dawani bema. Ay tolentonga ibungoga phamaga wari sanahangi. Yargana yare. Yadragana yadabagi thabak. Ningthau panba leibakni. Ningthau na tafom thokpa tawba tabani. Maramdi ningthau hatnaba silaklabanina. Somda ningthau yairemba sa tolentongi pau tari. Tolena ningthau khubam pame khangli. Ningthau konungdani. Aisho lan pamdeda mayam. Leibak sida lukrabi leheningdi. Masalitaba mama mapa leheningdi. Mantri amana. Adadi iningthau. Ningthau khubam se tolento na munkibagi phibamna. Mulloida. Karigi pidawribano. Mana ningthau khubam pambagini. Aigi panthogi wa amata tadana hanglamdana. Magi tawningba kusirasi pangtaw taramlibase. Lebak asigi miyamna. Mabu ipa ningthaudage. Mana hena minuksi phangnaba. Phatta khuzal tharang tawbani. Masi pamnamak aigi panthawna so khangi. Adabu aigi iton khuratongi laibak thibadi. Mana tawriba thabaksing puksel sekna taramdabana. Masana tawjaba thabak masana mana lawba haijadabani. Hauzik magi thabak amata mai paktre. Aduna ningthau khubam mullagi khalimana. Lan tawnaraga ningthau khubam munadoi saruk aburong tawraga maraibu phabadana ningthau oijasani kaino. Ha natramayam. Iningthau nanai aidi iningthau gidamak thawai thajage. Lanmi atai saningthau gi thawai thajage haina loina hainarakle. Mantri amana. Ibungo lan su tawningde aburong su pamde. Phattaba tolenga wari ningthina sasi. Aburong haibade tolentonga ega khak dan phamayida ngamthoknabaduni khura. Mayamda ningthau yairembagi wahaido mipaine maramde tolenton su araiba midi nattabanina. Numidangdo macha thoido yairembada ningthau khubam pithokro haijari. Iningthau lan suknagadabagi mahutta khubam si pithokro. Ai lan yamna ki hoi macha thoi. Ado ma ningthau hek oibada. Aikhoise minai loina ohewni. Leibak se kang khungchaini. Sa sangum phubi chaibiduna miyambu man otkani. Maram sina tolenton si cherak amukta pidaba yaroi aina. Nang kari mata pakhatkanu. Aina phanaba silakanida. Kanade chak chaba tokpagi hangjit kita langu sila amapanda. Langu si. Ado puksinai. Aise nangi angangi mama oidoraba mali. Kaino aise. Nangi angangi mapa oidore heba aise. As nanga wari sabase kok yam nangawi iningthau. Ningthau gi leibak lanbungdani lanbungi akoibada tilliba miyoi chalising kaya so lanmi lising kaya na ngak sheli. Mantri samachani so lanphamgi lampak mayaida mitkuptana yingnari. Yairembagi macha amade yairembagi loinabi macha thoiso lanbung mayaida makhong humang thokna lanbung mayaida yengli. Ima lan se amukta khamo. Ibema aina khamba yadri na puroi base. Aduga na khura tolen so khamba yadri ni. Ningthau khubam pambana henwan bana siba ki jini na khura se. Mantri amana ibema nuksa thigano iningthau na makhura warak pakhaktani. Kumhaidum yengthoksiko. Somda tolen tongi maikai rongi mantri kharaga lanmi kharaga lanbung mayaida yengaga. Mantri to mana. Lanmi tomba. Nangbu lanmi lising animu purakani hairaga. Aikoi manga kakta sida family sibu. Chakti pizadana. Maraldi kaithoningdana kanana magi lakpigadoiba. Ai phawbang hakleradi ta bijogi manakta changkibe. Sakna hawtriba. Wangang sangna nungsidriba. Rasina yawdriba. Sia. Ai wo yairembagi minai oiningbra. Aigi minai oiningbra kakaidana. Mantri tomaldo wangangdi tuminale. Hauzik lanbung mayaida leiribado tolenton ga ningthau yairembaga khakni. Miyam singse kumai yengla mali. Ngamthoknarasidana khurato. Nangna khara nahanina napangal budi nangna khara kanbe. Adubu pairak lawsingdi aina henbanina nang waigi lawsingna maithiba pigadoribani. Mabuk phaba ningthauni tajau lawdana lanmi singse amuk kanbire. Kanade khut thanaba horsido. Tolenton do yairembada kina job launa thinjilei. Yairemba so phat launa leithui. Tilliba miyam sing mamit kupna de lanmi sing so miyam ngakpa ngahak kawi.
Lanbang mayayda yairembaga tolentonga ngamthoknari. Tolentona yairembado khurau thai. Yairembado tolengi magagsamdo satlawna lamlaga laktana langki. Mantri bijoyna. Ai. Ibungona tolenton si lam tara muksana chappaga hunkrine. Ai. Ningthona tolenton si ngakthi zakrin he. Tolen si sibu tare ngasidi. Ibungo noibu toknaroda. Aibu phamba ngamdre. Somda lanbungda yairembana tolenda. Hai apang bahal. Lalong hai daba apang bahal. Nangi nangak samgi nakhauri utongsi thugai ura. Ikai banang jingay nasana mai thiri yazo khuraton. Soinai babudi aikhoi gum hingbana phatro. Nangna khanau utung chaptana leiraga aidi kamaina wa ngango haibano. Mantri tamana. Ai imai bimagi manakta yam lemna changhobana phado mali. Kanade tamina changkrage. Somda yairembana tolentonda yamna phajaba thabak nate. Makhuraga machani paga ningthau khubu munaba kaisi. Aduna nasana mai thire yajaro khuraton. Aina hobulane. Aina loshingadabani ibungo. Kadai yaukre. Aigi tel masil atekpado. Khudai masida yepliba male. Masidi mangak samsida drop laun hekda thinjilage. Ningthau si hatoke. Tolentonda magi tenjai maton atekpado tapna lauthoklaga yairembagi mangak samda hek thinge tawbaga. Yairembana tolentongi makhoto tap launa pharaga. Apho mina tinang soinai halaga thamkibana phadobu malina. Masidi wangang bathoktanaba makhori utongsi hekta thugairge. Khutumsi jeje tasilaga hai. Chahi kharagi matongni tolentondo marol thoktaba mi ama oina konung senari. Aduga yairembagi mama leihaunasu tolentonbu layengbi lepte. Mana masagum nuksibanina. Ningthau yairembado miyamna hena yaba ningthau amasu oirakli. Asumna afaba ningthau na panba leibakti chakhat mangjal thai aduga phattaba miyoi singbuna maithibagi komda kumthakhigani haibagi paujel piriba wari asi matang aswaida loisinjari. Tabiriba khwai pumnamakpu Manipuri Story Channel ge maikaidagi amuka hanna ikai khumnabu uchari.